Ahanmada maroiba pau. Manipur da thokliba kanglop ki irang asi political problem ni security force ta ki lokhiba kutsuklai lising mari rom lakwachiba fauba irang loi kiroi haina Eastern Army Commander Lieutenant General Rana Pratap Kalita na haikhre. Amadi ko kim liten sina konsa khulge khunja sing bu ot nei ba ki han khangan ba lep jagadi masa ngal thok chena ba khut han gani haina konsa khul village authority amadi konsaram naga women union na jaksun wa pi khrei. Mamukuramjari Norris Windogi Nungtilgi Manipuri Pawideng Tabiri Basimbu Monikasna Samna Taram Nokjari Hosik Paw Sandong Pijari Manipurda Hosik Thokliba Irang Asi political problem Amani Hairaduna Thokliba E Naita Nabagi Thokdok Sing Asi Security Force in the Gilu Tokiba Kutsukulai Listing Mari Rom Adu Miyam the Kilokajiba Fauba Maka Jatha Kigani Haina Eastern Army Commander Lieutenant General Rana Pratap Kalitana Marang Guhati da Pawmi Sing the Haikrei Agency gi pawamagi matuina Myanmar ki jongjafam launaba Mizoram natraga Manipur da changlakpa mipum khudimak ijam jamba khunza oirabasu army natraga police oirabasu India na jongjafam piri adubo khulai paiba lalhoba natraga drug lalonba singda dipi de haina Eastern Command General Officer Commanding in Chief na haike Guwahati Press Club na sinkhiba pawmi singa wari watai sanabagi thoram amada Lieutenant General Kalitana pawmi singda hai Army na thokliba irang asi control tawna ba amadi buknari ba makai animakta political problem asi ingtapna waro sinema purakna pahotna dona lakle maramdi kaina thangdar problem asidak political gi oiba warip ama lakpa tabade maang hai ahan bada army na mayum makai thadokna chelakwa mioi singbu kannaba amadi mateng pangbagi operation chatharambane madugi matungna thokliba hana sunabagi thodok sing asi nemtha hanaba hotna dona lakle Hojikti chawna mai pakle adubo kanglop anigi marakta leiriba lapthokna ba asina maram oiraga maitai amasung kuki gi marakta thodok macha khara mafam ama natraga amada hek thokli haina Lieutenant General Kalita na haike tha taru makhai helaba fawbada Manipur dam hausa gi fibam da hanjilak chuba karigino haina hangmuda mahak na hai hojik kanglop ani asigi marakta mapungfana khaidokna ba ma leire hana sunabagi thawong hat Hantharabasu tongan ba police station singdagi khutsukulai lising manga hena lokre hariba kulai singa sidagi lising amaga chonga romdi lokhatpa ngamkre adubu kulai lising mari romdi hojik fawba miya marakta paiduna leire kulai sing asi miya marakta paiduna leiriba makhai machi ta thokliba inai tanabagi thodok sing asi adumak thoktuna leikigani haina Lieutenant General Kalita na makhata ki Assam Rifle managing the borders along the Indo-Myanmar border, both in Manipur as well as in Mizoram. They have got the border close to the border itself. So the directions are very clear to the forces they are there in the border. The people, common villagers seeking refuge to escape from the conflict in Myanmar are not stopped. They are allowed to come in, and there is a process which is followed in consultation with the local police and the state government of keeping a records of their details and all, including biometrics. And then thereafter, whenever they are ready, they are sent back. Konsakhul Konsaram Village Authority KVA amasung Konsaram Naga Women Union KNWU na kuki khulai paiba militant singna naga khunja singbu ki han khangan bagi thawong makata na toraktana ba akan ba warning pikre Gerald amada KVA amasung KNWU na hai kuki militant singna November kunda Konsakhul da automatic rifles na nomai round kya kapsilokna khunja singbu ki khang PK Konsakhul gi khunja singbu matam leiba khibikta kuki militant singna ot nei ba amadi fu chaiba tawduna lakle hare KVA amasung KNWU na masak khangdaba khulai paiba singna harautel amadi kharam bai fai khun ani gi marakta nomai kapsinduna kuki 𝐃𝐎𝐍𝐴 ani hatkiba thodok adu akan mamongda condemn tawe Konsaram khundi UN sina haudorakiba hojik kanglop anigi marakta thokliba hana sunaba asida amagisu michang changdana neutral oina leiba haiba firep asida chak yungna leptuna lei haire hojik tholiba irang asida Konsakhul gi khunja singi wakal amadi laishwal irang asina awaba nanghalaba miyamgi damakta lei hainasu charol asina hairakle Haukiba November kunda kuki militant sina Assam Rifles ka pulaga Konsakhul gi khunja singbu akia kang pi ki bathawong sing adubo khwaidagi kanba mawongda condemn tawi haire maralai zadraba naga khunja sina sigumba luraba tanja asida yariba makhai puning fathaduna khangduna leibasta asonbani haina khalagadi aranba oigane kai haurakpa amadi otnei basi khudakta leptragadi Konsaram khungi khunja sina masana masabu ngakthok chenaba khud halakpa tarakani haina khungi body ani asna makhata na khangalakle
ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15ꯗꯒꯤ 19 ꯐꯥꯎꯕ ꯀꯣꯜꯀꯇꯥꯒꯤ ꯁ꯭ꯇꯥꯔ ꯕꯦꯗꯃꯤꯟꯇꯟ ꯑꯦꯀꯥꯗꯃꯤ ꯍꯔꯤꯅꯥꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯣꯅꯦꯛꯁ ꯁꯟꯔꯥꯏꯖ 2nd ꯃꯤꯅꯤ ꯅꯦꯁꯅꯦꯜ ꯕꯦꯗꯃꯤꯟꯇꯟ ꯆꯦꯝꯄꯤꯌꯟꯁꯤꯞ 2023ꯗ ꯑꯟꯗꯔ 11 ꯕꯣꯏꯁ ꯗꯕꯜꯁꯇ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯂꯛꯈ꯭ꯔꯕ ꯀꯁꯥꯔ ꯁꯤꯞꯇꯤꯂꯥꯒꯤ ꯉꯥꯉꯣꯝ ꯌꯥꯏꯐꯕ ꯁꯤꯡꯍ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯄꯣꯛꯐꯝ ꯈꯨꯡꯒꯪ ꯁꯤꯞꯇꯤꯂꯥ ꯀꯁꯥꯔꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯏꯃꯥ ꯁꯣꯁꯤꯌꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯁꯤꯞꯇꯤꯂꯥꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯣꯐꯦꯁꯔ ꯊꯣꯛꯁꯣꯝ ꯕꯥꯕꯥꯆꯟꯗ꯭ꯔ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯥꯝ ꯁꯦꯄꯛ ꯇꯥꯀ꯭ꯔꯨ ꯑꯦꯁꯣꯁꯤꯌꯦꯁꯟ (RK Sanahal), ꯔꯤꯇꯥꯌꯔꯗ ꯃꯦꯖꯔ ꯃꯅꯤꯗꯣꯟ ꯁꯤꯡꯍ, ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯟꯔꯥꯏꯖ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯁꯂꯤꯝ ꯑꯍꯃꯗ, ꯄꯥꯏꯂꯥꯄꯨꯜ ꯑꯃꯗꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏ ꯁꯤꯡꯅ ꯃꯊꯪꯁꯤꯠꯅ ꯃꯤꯐꯝ ꯃꯄꯨ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯈꯤ꯫ ꯉꯥꯉꯣꯝ ꯌꯥꯏꯐꯕꯅ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯁꯣꯝ ꯌꯥꯡꯕꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯥꯏꯅꯦꯜꯗ ꯌꯨꯄꯤꯒ ꯁꯥꯟꯅꯈꯤ꯫ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯃꯅꯤꯄꯨꯔꯅ ꯌꯨꯄꯤꯕꯨ ꯁ꯭ꯀꯣꯔ 23-21, 21-19ꯗ ꯊꯣꯏꯗꯨꯅ ꯑꯟꯗꯔ 11 ꯕꯣꯏꯁ ꯗꯕꯜꯁꯀꯤ ꯋꯤꯅꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯌꯥꯏꯐꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯤ ꯇꯦꯂꯦꯟꯇꯦꯗ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯗ ꯑꯩꯈꯣꯏ ꯑꯁꯤ ꯃꯥꯏ ꯆꯣꯞꯄꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯄꯔꯐꯦꯛट ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯊꯧꯗꯥꯡꯁꯦ ꯃꯌꯥꯝꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ अपील थमजरी। ये हमारी शान है, ये हमारे गांव की शान है जो इसने ट्रॉफी जीत के लाया है। ये सिर्फ हमारे गांव का नहीं, हमारे डिस्ट्रिक्ट की भी नाम है, सिर्फ मणिपुरी जाति का नहीं, हमारे यहाँ जितना जात है सबका ही शान है। इसी तरह बच्चे को आगे बढ़ाना चाहिए। इस तरह की पढ़ने वाले बच्चे को हमें उत्साहित करना चाहिए। इंटरनेट की मबुंगा अरांबा याउदबा मरिबांग नुसिबा मरिताय नुसिबा मजागी नुसिबा लंगम असिबु नुसिबा मिशन नतनी मकोय असिबु अकोयना अचुंब माइगैदा पुरगा माइ पाकपा मी अममम ओने मुंदमका मोनबम थोई तौयो होमिति कमिटी असिगी अखनबा थबक दौरम लैतबनिना नोमाइदिन खुदिंगी अनांगसिंग सानाहलसी नोमाइदिन खुदिंगी लंबागसी सेंदोकलसी सिन नाना तमसी नतब थबक तौबम ओहेलरोसी। ngasi taramna okhiba thoram aduda ima social development committee siptilagi members sing amadi khungang asigi miyoi ka saruk yaki makhata ba pau bizadring eda atemba break amatang lominasi. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina de hinliba seng tha amagi manungda control toba ngamle. Urea creatinine wangbasu tha amagi manungda hanthaba ngamle. Khong hamba nungaitebasu numit manganigi manungda fahanba ngamle. Piles saibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu tha amagi manungda normal oiba ngamle. Fatty liver oibasu tha amagi manungda fagat hanba ngamle. Pumnamak natural oiba hidak makalna laing jabani. Hakchang da sokadaba side effect amata laite. Makata na hidak chabagi mathau su tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matungda mayam bu amukana taram nokchari makhata ba pausang pijari. District Horticulture Office Bishnupur da sinduna Bishnupur District ki lawmi singda ningtham maru marang yenthopagi thoram ama Horticulture Office da ngasi pangthokhrei. Mission for Integrated Development of Horticulture ki makhada farmer chatreta American P tilhau maru yauna atai mana masing sing githana ba maru marang sing yenthokhrei. Tungda District Horticulture Officer Bishnupur S Susilana mamangda pangthokiba maru marang yenthopagi thoram singa yengnarubada ngasigi thoram asidana hena lawmi singna saruk yabagi chang yamna wangi
blockade tawba matamda awaba kya mayoknariba ase lamdam asida pothok marang kaina puthokpa ngamlabadi awaba sing asi khara makhai safagani haina phongdokhe lomi singna thariba mahai marong sing atugi photo sing thagalakna ba haikhiba lonena hojik tholiba irang asi khara makhai nemlabadina lomi singna thabak kan sudana sen milon gi fibam khara fagatna ba hotna si haina appeal tokhe Daga mapanda kogi sabji dukan da koni hep na matamda kogi kopi oju broccoli oju non oju ang pa phamna kogi rese wan kogi adu kai gino aina khanja bada kogi farmer is now sina ai koi bu tholo photo sia akoi na sa bu kona da bu deba aduna sa padi aina khanja bada akoi na buji akoi na vegetable mana thari bai sina sina akoi na khanja ba akoi na photo sai pose akoi idam da masida akoi na khanja ba ngam gi sa da phobadi akoi economy blockade taroga ju akoi yamna akoi ka bada hadi wai da nuai da ane am blockade tawse san akoi kai shu singna de akoi san na ba laina na hai ga akoi shuma na tawi loiba loishilakpada maroiba pauseng omona pijari Manipur da thokliba kanglok ki rang asi political problem ni security force gi lokhiba khutsukhulai lising mari rom lakhachiba fawba irang loikhiro haina Eastern Army Commander Lieutenant General Rana Pratap Kalita na haikrei amadi Manipur balance political problem Eastern amadi kukim leaders na konsa khulgi khunja sing bu otnei bak ki han khangan ba lep jagadi masa ngau thok chuna ba khut hangani haina konsa khul village authority amadi konsa ram naga women union na jaksun wa pi krei Hojiki oinadi North-East window na sandokchari ba Manipuri pau matang sa lusingjari mideng tabir pa mayam pumna mapu amuka na khurumjari